ꯑꯍꯥꯟꯕꯃꯛꯇꯗ ꯍꯤꯁꯇꯣꯔꯤ ꯀꯂꯦꯛꯁꯟꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯇꯥꯕꯤꯕꯁꯤꯡꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯇꯥꯃꯤꯟꯅꯔꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ escort ꯇꯧꯗꯨꯅ ꯆꯠꯄ ꯀꯟꯚꯣꯏꯗ ꯑꯦꯝꯕꯨꯁ ꯇꯧꯔꯛꯄꯗꯒꯤ ꯇ꯭ꯔꯛ ꯗ꯭राꯏꯚꯔ ꯑꯃ ꯁꯤꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃ ꯁꯣꯛꯂꯦ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ CMꯅ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ ꯑꯟꯁꯝꯅ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯗ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯊꯥꯔꯛꯈ꯭ꯔꯦ ꯊꯕꯛ ꯂꯧꯕꯗ ꯆꯍꯤ 2 ꯀꯣꯝꯊꯣꯛꯄ ꯌꯥꯎꯅ ꯂꯩꯉꯥꯛꯅ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯈ꯭ꯔꯦ ꯖꯤꯔꯤꯗꯒꯤ ꯇ꯭ꯔꯤꯞ 2 ꯊꯣꯛꯅ ꯒꯥꯔꯤ ꯀꯌꯥ ꯂꯥꯛꯈ꯭ꯔꯦ ꯇꯤꯀꯦꯠꯅ ꯑꯦꯛꯇꯤꯡ ꯆꯤꯌꯔꯃꯦꯟ ꯄꯨꯔꯒꯅꯤ ꯉꯁꯤꯗꯒꯤ ꯃꯅꯤꯄꯨꯔꯗ SIRꯒꯤ ꯊꯕꯛ ꯍꯧꯔꯒꯅꯤ CEO ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄꯨꯂꯤꯁ ꯃ꯭ꯌꯨꯖꯤꯌꯝ ꯁꯪꯒꯥꯈ꯭ꯔꯦ 13th ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯤꯜꯝ ꯑꯦꯋꯥꯔꯗ ꯂꯥꯟꯊꯣꯛꯈ꯭ꯔꯦ ꯂꯤꯇꯥꯟꯒꯤ ꯑꯦꯝꯕꯨꯁ ꯀꯟꯗꯦꯝ ꯇꯧꯅꯔꯛꯂꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯑꯃꯨꯛ ꯄꯤꯖꯔꯤ ꯎꯈ꯭ꯔꯨꯜꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯛꯄ ꯊꯧꯔꯥꯡ ꯑꯃ ꯑꯣꯏꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯕ ꯇ꯭ꯔꯛ ꯂꯣꯠ ꯈꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ escort ꯇꯧꯗꯨꯅ ꯎꯈ꯭ꯔꯨꯜ ꯇꯝꯅ ꯄꯨꯁꯤꯟꯕꯗ ꯇꯦꯝ ꯀꯁꯣꯝ ꯃꯄꯥꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯅꯤ ꯆꯤꯡꯅꯕꯁꯤꯡ ꯑꯦꯝꯕꯨꯁ ꯆꯠꯊꯔꯛꯈ꯭ꯔꯦ ꯑꯦꯝꯕꯨꯁ ꯑꯗꯨꯗ FCIꯒꯤ ꯆꯦꯡ ꯄꯨꯕ ꯇ꯭ꯔꯛꯀꯤ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯁꯤꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ ꯑꯃꯅ ꯁꯣꯛꯂꯦ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ ꯆꯞ ꯆꯥꯅ ꯑꯦꯛꯁꯟ ꯂꯧꯒꯅꯤ ꯍꯥꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯎꯈ꯭ꯔꯨꯜꯗ ꯉꯁꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯇ꯭ꯔꯛ ꯗ꯭राꯏꯚꯔ ꯑꯗꯨꯒꯤ ꯃꯃꯤꯡ ꯅꯤꯇꯤꯁ ꯀꯨꯃꯥꯔ ꯆꯍꯤ 32 ꯃꯍꯥꯛ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯍꯨꯒ꯭ꯂꯤꯗꯒꯤ ꯕꯤꯗꯥꯁ ꯀꯨꯃꯥꯔꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯑꯗꯨꯒ ꯁꯣꯛꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯗꯤꯁꯤꯡꯉꯝ ꯃꯔꯤꯡꯃꯩ ꯀꯧꯏ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯁ꯭ꯇꯦꯁꯟꯗ ꯉꯥꯛꯄꯤꯒꯅꯤ ꯎꯈ꯭ꯔꯨꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯟꯁꯇꯦꯕꯜ ꯑꯣꯏꯅ ꯑꯦꯇꯦꯁ ꯇꯧꯔꯒ ꯂꯩꯕꯅꯤ ꯃꯥ ꯍꯧꯖꯤꯛ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡ ꯆꯠꯊꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 202 ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯒꯤ ꯎꯈ꯭ꯔꯨꯜ ꯇꯝꯅ ꯄꯨꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯂꯥꯛꯄꯗꯒꯤ ꯂꯝꯕꯤꯗ ꯊꯣꯛꯈꯤꯕꯅꯤ ꯎꯈ꯭ꯔꯨꯜꯗ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗꯕ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯗꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯧꯔꯥꯡ ꯄꯥꯏꯈꯠꯇꯨꯅ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯎꯈ꯭ꯔꯨꯜ ꯇꯝꯅ ꯊꯤꯟꯅꯕ ꯍꯣꯠꯅꯕꯗ ꯊꯣꯛꯈꯤꯕꯅꯤ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯗ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯄꯗ ꯁꯪꯀꯥꯏ ꯀꯨꯀꯤ ꯚꯤꯂꯦꯖꯇ ꯀꯨꯀꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯃꯗꯨꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯃꯈꯣꯏꯕꯨ ꯍꯟꯗꯣꯛꯅꯕ ꯍꯥꯏꯕꯗ ꯌꯥꯗꯕꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯃꯤꯌꯥꯝ ꯑꯗꯨ ꯇꯪꯈꯥꯏꯅꯕ ꯍꯣꯠꯅꯕ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯑꯃꯁꯨꯡ ꯃꯣꯞ ꯕꯣꯝ ꯀꯌꯥ ꯀꯥꯞꯈꯤ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯁꯨꯡ ꯄꯣꯠ ꯆꯩ ꯄꯨꯕ ꯇ꯭ꯔꯛꯁꯤꯡꯗ ꯅꯨꯡ ꯊꯣꯝꯖꯤꯟꯗꯨꯅ ꯆꯥꯎꯅ ꯏꯔꯥꯡ ꯊꯣꯛꯈꯤ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯅꯕ ꯄꯨꯂꯤꯁꯅ ꯀꯥꯞꯈꯤꯕ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯑꯃꯁꯨꯡ ꯃꯣꯞ ꯕꯣꯝꯅ ꯄꯥꯟꯕꯗꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕ ꯃꯤꯑꯣꯏ 5ꯔꯣꯝꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯑꯌꯨꯛ ꯄꯨꯡ 12 ꯇꯥꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯃꯐꯝ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡ ꯀꯟꯚꯣꯏ ꯑꯗꯨꯅ ꯇꯦꯡ ꯄꯁꯣꯝ ꯃꯄꯥ ꯌꯧꯔꯛꯄꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕꯁꯤꯡ ꯑꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯁꯨꯡ ꯇ꯭ꯔꯛꯁꯤꯡ ꯑꯗꯨ ꯇꯨꯝꯗꯨꯅ ꯑꯀꯟꯕ ꯉꯥꯛꯄꯤꯒꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯁꯨꯡ ꯇ꯭ꯔꯛꯁꯤꯡ ꯑꯗꯨ ꯇꯝꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯊꯗꯨꯅ ꯑꯦꯝꯕꯨꯁ ꯑꯗꯨ ꯆꯠꯊꯔꯛꯈꯤꯕꯅꯤ ꯑꯦꯝꯕꯨꯁ ꯑꯗꯨꯗ ꯈꯨꯗꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅꯁꯨ ꯈꯨꯠ ꯍꯟꯗꯨꯅ ꯃꯥꯏꯀꯩ ꯑꯅꯤꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ ꯀꯨꯀꯤꯁꯤꯡꯒꯤ ꯑꯦꯝꯕꯨꯁ ꯑꯗꯨꯗ FCIꯒꯤ ꯆꯦꯡ ꯄꯨꯔꯛꯄ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯈꯨꯗꯛꯇ ꯂꯩꯈꯤꯗꯕꯅꯤ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ ꯑꯗꯨꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯄꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯆꯪꯁꯤꯟꯗꯨꯅ ꯑꯀꯣꯏꯕꯒꯤ ꯃꯐꯝꯁꯤꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯉꯁꯤꯒꯤ ꯊꯧꯗꯣꯛꯇ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯖꯦꯅꯤꯝꯁ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯕ ꯂꯥꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯇꯝꯊꯤꯔꯕ ꯊꯧꯑꯣꯡ ꯆꯠꯊꯔꯤꯕ ꯑꯁꯤ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯔꯣꯏ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯞ ꯆꯥꯕ ꯊꯕꯛ ꯄꯥꯏꯈꯠꯀꯅꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨ BSFꯅ ꯀꯣꯚꯔ ꯇꯧꯕ ꯃꯐꯝꯅꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯗ ꯀꯔꯤ ꯑꯍꯣꯕ ꯂꯩꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯔꯤꯄꯣꯔꯠ ꯐꯪꯕ ꯂꯩꯇ꯭ꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯀꯦꯁ NIAꯗ ꯁꯤꯟꯅꯅꯕ ꯅꯠꯇ꯭ꯔꯒ ꯁꯤꯟꯅꯗꯕ ꯍꯥꯏꯕꯗꯨꯁꯨ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯏꯂꯦꯛꯁꯟꯒꯤꯗꯃꯛ ꯆꯠꯈꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯝꯄꯅꯤꯁꯤꯡ ꯃꯁꯤꯡ ꯁꯨꯅ ꯍꯜꯂꯛꯅꯕ ꯃꯇꯝꯗ ꯑꯆꯧꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯒꯅꯤ ꯑꯍꯦꯟꯕ ꯐꯣꯔꯁꯀ ꯂꯣꯏꯅꯅ ꯑꯀꯟꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯅ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯦ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯔꯤ ꯂꯤꯇꯥꯟꯒꯤ ꯑꯦꯝꯕꯨꯁ ꯀꯟꯗꯦꯝ ꯇꯧꯅꯔꯛꯂꯤ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯒꯤ ꯂꯤꯇꯥꯟꯗ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯦꯝꯕꯨꯁ ꯆꯠꯊꯗꯨꯅ ꯇ꯭ꯔꯛ ꯗ꯭राꯏꯚꯔ ꯍꯥꯠꯂꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ ꯑꯃꯅ ꯑꯁꯣꯛꯄ ꯅꯪꯍꯟꯈꯤꯕ ꯊꯧꯗꯣꯛ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯗ꯭ꯔꯥꯏꯚꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ MDAꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯅꯔꯛꯂꯤ ꯀꯣꯀꯣꯃꯤꯒꯤ IPR ꯁꯕ ꯀꯝꯃꯤꯇꯤ ꯀꯟꯚꯤꯅꯔ PS ꯁꯝꯆꯥꯟꯗ ꯊꯥꯗꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯗ ꯑꯣꯏꯔꯣꯏꯗꯕ
ꯃꯪꯂꯥꯟ ꯑꯃꯗ ꯇꯦꯔꯣꯔꯤꯁꯀꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯀꯌꯥ ꯂꯦꯞꯇꯅ ꯆꯠꯊꯔꯤꯕ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯅꯔꯤꯕ ꯂꯣꯕꯨ ꯈꯣꯡꯒꯥꯎꯅꯔꯒ ꯆꯍꯤ 3 ꯍꯦꯟꯅ ꯆꯠꯊꯔꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯅꯤꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯁꯤꯟꯅꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯃꯤꯌꯥꯝꯅ ꯎꯗꯅ ꯂꯥꯛꯂꯤ꯫ ꯏꯔꯥꯡ ꯑꯁꯤ ꯀꯔꯝꯅ ꯂꯥꯛꯁꯤꯟꯒꯅꯤ, ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ-ꯊꯨꯝ ꯀꯝꯗꯧꯅ ꯉꯥꯛ ꯁꯦꯟꯒꯅꯤ ꯍꯥꯏꯕ ꯍꯤꯔꯝꯗ ꯂꯩꯉꯥꯛꯀꯤ ꯂꯩꯕ ꯃꯦꯁꯤꯅꯔꯤꯁꯤꯡ ꯁꯤꯖꯤꯟꯅꯕꯒꯤ ꯃꯍꯨꯠ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯄꯨꯊꯣꯛꯇꯨꯅ ꯂꯩꯕꯅ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯁꯨ ꯃꯈꯥ ꯇꯥꯅ ꯊꯣꯛꯂꯛꯄ ꯉꯝꯕꯅꯤ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯉꯁꯤ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯒꯤ ꯂꯤꯇꯥꯟꯗ ꯄꯣꯠ-ꯆꯩ ꯄꯨꯁꯤꯜꯂꯛꯄ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯑꯃꯗ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯤꯕ ꯑꯦꯝꯕꯨꯁꯇ ꯂꯩꯈꯤꯗ꯭ꯔꯕ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯅꯥꯇꯤꯁ ꯀꯨꯃꯥꯔ ꯆꯍꯤ 58 ꯑꯄꯣꯛꯄ ꯕꯤꯗ꯭ꯌꯥꯁ ꯀꯨꯃꯥꯔ ꯑꯃꯗꯤ ꯁꯣꯛꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜ ꯗꯤꯁꯤꯡꯒꯝ ꯃꯔꯤꯡꯃꯩ ꯆꯍꯤ 35 ꯑꯄꯣꯛꯄ ꯃꯥꯏꯈꯦꯟꯊꯤꯡ ꯁꯉꯥꯏꯄ꯭ꯔꯧ ꯀꯧꯕꯤꯈꯨꯜꯗꯒꯤ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯕꯅꯤ꯫ ꯑꯁꯣꯛꯄ ꯅꯪꯍꯟꯈꯤꯕ ꯊꯧꯗꯣꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯟꯚꯣꯏꯅ ꯉꯥꯛ ꯁꯦꯟꯅꯗꯨꯅ ꯄꯣꯠ-ꯆꯩ ꯄꯨꯁꯤꯜꯂꯛꯄ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯐꯥꯎꯕ ꯁꯦꯐ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯇꯥꯛꯂꯤ꯫ ꯉꯁꯤꯒꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯊꯕꯛ ꯈꯨꯇꯧ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯆꯍꯤ ꯀꯌꯥ ꯑꯃꯒꯁꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯋꯥꯔꯣꯏꯁꯤꯟ ꯂꯩꯇꯅ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤꯗ ꯍꯥꯏꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯃꯃꯥꯡꯗꯁꯨ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 3 ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯨꯅꯤꯌꯟ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯑꯆꯧꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯍꯣꯕ ꯑꯃ ꯂꯩꯈꯤ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯌꯥꯖꯒꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯣꯀꯣꯕꯤꯅ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯗꯥꯡ ꯑꯁꯤꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯗ꯭ꯔꯥꯏꯚꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯥꯏꯈꯣꯝ ꯕꯥꯕꯨꯙꯣꯟ ꯃꯩꯇꯩꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯗꯤ ꯌꯦꯛꯅꯕꯒꯤ ꯈꯦꯟꯅꯕ ꯊꯝꯗꯅ ꯇꯨꯝꯕ ꯆꯥꯕ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯁꯦꯠꯅ ꯆꯥꯅ ꯄꯨꯖꯔꯛꯂꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯕ ꯑꯁꯤ ꯇꯧꯍꯟꯖꯅꯤꯡꯗꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 12 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯏꯝꯐꯥꯜꯗꯒꯤ ꯎꯈ꯭ꯔꯨꯜ ꯇꯝꯅ ꯆꯦꯡ ꯄꯨꯁꯤꯟꯕ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯍꯨꯒ꯭ꯂꯤꯗꯒꯤ ꯕꯤꯗ꯭ꯌꯥꯁ ꯀꯨꯃꯥꯔꯒꯤ ꯃꯆꯥ ꯅꯥꯇꯤꯁ ꯀꯨꯃꯥꯔ ꯆꯍꯤ 58 ꯂꯤꯇꯥꯟ ꯄꯨꯂꯤꯁꯅ ꯀꯣꯟꯕ ꯄꯥꯠꯂꯩꯖꯥꯡꯗ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯄꯤꯕꯁꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯟꯖꯥꯎꯗ ꯐꯥꯎꯕ ꯇꯧꯗꯅꯕ ꯊꯕꯛꯅꯤ ꯉꯥꯛꯄꯤꯒꯅꯤ ꯇꯧꯅꯗꯕ ꯊꯕꯛꯅꯤ꯫ ꯕ꯭ꯂꯣꯀꯦꯠ ꯇꯧꯕ ꯑꯃꯗꯤ ꯗ꯭ꯔꯥꯏꯚꯔꯗ ꯑꯣꯠꯄꯤ-ꯅꯩꯕꯤꯕ ꯍꯥꯏꯕꯁꯤ ꯏꯁꯥꯒꯤ ꯈꯣꯡꯗ ꯁꯤꯡꯖꯕꯅꯤ ꯈꯟꯕꯤꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯗꯅꯕ ꯍꯥꯏꯔꯛꯄꯒ ꯂꯣꯏꯅꯅ ꯀꯤꯕꯗꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯒꯥꯔꯤ ꯊꯧꯕ ꯇꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯄꯨꯝꯅꯃꯛꯀꯤ ꯑꯃꯥꯡꯕꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯁꯤꯑꯦꯝꯅ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 202 ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯒꯤ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯣꯟꯕ ꯂꯩꯉꯥꯛꯆꯤꯡ ꯑꯃꯁꯨꯡ ꯇꯤ.ꯑꯦꯝ ꯀꯁꯣꯡꯒꯤ ꯇꯥꯏꯅꯕꯗ ꯑꯦꯝꯕꯨꯁ ꯆꯠꯊꯔꯛꯇꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯍꯥꯠꯂꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜ ꯑꯃ ꯁꯣꯛꯈꯤꯕ ꯊꯧꯗꯣꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇꯒꯤ ꯊꯥꯗꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯁꯛ ꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯦꯝꯕꯨꯁ ꯆꯠꯊꯗꯨꯅ ꯄꯣꯠ ꯄꯨꯕ ꯇ꯭ꯔꯛꯀꯤ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯄꯣꯠ-ꯆꯩ ꯄꯨꯕ ꯇ꯭ꯔꯛꯇ ꯑꯁꯨꯝꯅ ꯑꯦꯝꯕꯨꯁ ꯆꯠꯊꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯍꯥꯠꯂꯛꯄ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯡꯗꯕꯒꯤ ꯊꯕꯛꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯂꯩꯔꯤꯕ ꯏꯔꯥꯡ ꯍꯦꯟꯅ ꯆꯥꯎꯊꯣꯛꯄ ꯄꯥꯝꯕ ꯀꯥꯡꯕꯨꯅ ꯆꯠꯊꯕ ꯑꯣꯏꯒꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯟꯅꯕ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯣꯏꯒꯅꯤ ꯍꯥꯏꯔꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯕꯒ ꯂꯣꯏꯅꯅ ꯁꯣꯛꯇꯨꯅ ꯂꯩꯕ ꯄꯨꯂꯤꯁ ꯀꯟꯁꯇꯦꯕꯜꯁꯨ ꯊꯨꯅ ꯐꯒꯠꯂꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪꯒꯤ ꯄꯨꯡ 5ꯒꯤ ꯄꯥꯎ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯂꯤꯇꯥꯟꯒꯤ ꯑꯦꯝꯕꯨꯁ ꯀꯟꯗꯦꯝ ꯇꯧꯅꯔꯛꯂꯤ꯫ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯒꯤ ꯂꯤꯇꯥꯟꯗ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯦꯝꯕꯨꯁ ꯆꯠꯊꯗꯨꯅ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯍꯥꯠꯂꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜ ꯑꯃꯅ ꯑꯁꯣꯛꯄ ꯅꯪꯍꯟꯈꯤꯕ ꯊꯧꯗꯣꯛ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯗ꯭ꯔꯥꯏꯚꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ (MDAꯅ) ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯅꯔꯛꯂꯤ꯫ ꯀꯣꯀꯣꯃꯤꯒꯤ IPR ꯁꯕ ꯀꯝꯃꯤꯇꯤ ꯀꯟꯚꯦꯅꯔ ꯄꯤ.ꯑꯩꯆ. ꯁꯝꯆꯥꯟꯗꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯟ ꯑꯃꯗ ꯇꯦꯔꯣꯔꯤꯁꯀꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯀꯌꯥ ꯂꯦꯞꯇꯅ ꯆꯠꯊꯔꯤꯕ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯅꯔꯤꯕ ꯂꯣꯕꯨ ꯈꯣꯡꯒꯥꯎꯅꯔꯒ ꯆꯍꯤ 3 ꯍꯦꯟꯅ ꯆꯠꯊꯔꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯅꯤꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯁꯤꯟꯅꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯃꯤꯌꯥꯝꯅ ꯎꯗꯅ ꯂꯥꯛꯂꯤ꯫ ꯏꯔꯥꯡ ꯑꯁꯤ ꯀꯔꯝꯅ ꯂꯥꯛꯁꯤꯟꯒꯅꯤ, ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ-ꯊꯨꯝ ꯀꯝꯗꯧꯅ ꯉꯥꯛ ꯁꯦꯟꯒꯅꯤ ꯍꯥꯏꯕ ꯍꯤꯔꯝꯗ ꯂꯩꯉꯥꯛꯀꯤ ꯂꯩꯕ ꯃꯦꯁꯤꯅꯔꯤꯁꯤꯡ ꯁꯤꯖꯤꯟꯅꯕꯒꯤ ꯃꯍꯨꯠ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯄꯨꯊꯣꯛꯇꯨꯅ ꯂꯩꯕꯅ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯁꯨ ꯃꯈꯥ ꯇꯥꯅ ꯊꯣꯛꯂꯛꯄ ꯉꯝꯕꯅꯤ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯉꯁꯤ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯒꯤ ꯂꯤꯇꯥꯟꯗ ꯄꯣꯠ-ꯆꯩ ꯄꯨꯁꯤꯜꯂꯛꯄ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯑꯃꯗ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯤꯕ ꯑꯦꯝꯕꯨꯁꯇ ꯂꯩꯈꯤꯗ꯭ꯔꯕ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯅꯥꯇꯤꯁ ꯀꯨꯃꯥꯔ ꯆꯍꯤ 58 ꯑꯄꯣꯛꯄ ꯕꯤꯗ꯭ꯌꯥꯁ ꯀꯨꯃꯥꯔ ꯑꯃꯗꯤ ꯁꯣꯛꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜ ꯗꯤꯁꯤꯡꯒꯝ ꯃꯔꯤꯡꯃꯩ ꯆꯍꯤ 35 ꯑꯄꯣꯛꯄ ꯃꯥꯏꯈꯦꯟꯊꯤꯡ ꯁꯉꯥꯏꯄ꯭ꯔꯧ ꯀꯧꯕꯤꯈꯨꯜꯗꯒꯤ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯕꯅꯤ꯫
ꯑꯁꯣꯛꯄ ꯅꯪꯍꯟꯈꯤꯕ ꯊꯧꯗꯣꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯟꯚꯣꯏꯅ ꯉꯥꯛ ꯁꯦꯟꯅꯅ ꯄꯣꯠ ꯆꯩ ꯄꯨꯁꯤꯜꯂꯛꯄ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯐꯥꯎꯕ ꯁꯦꯞ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯛꯂꯤ ꯉꯁꯤꯒꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯊꯕꯛ ꯈꯨꯇꯧ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯆꯍꯤ ꯀꯌꯥ ꯑꯃꯒꯁꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯋꯥꯔꯣꯏꯁꯤꯟ ꯂꯩꯇꯅ ꯆꯠꯊꯔꯤꯒꯅꯤ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤꯗ ꯍꯥꯏꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯃꯃꯥꯡꯗꯁꯨ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 3 ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯨꯅꯤꯌꯟ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯑꯆꯧꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯍꯣꯕ ꯑꯃ ꯂꯩꯈꯤ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯌꯥꯖꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯣꯀꯣꯕꯤꯅ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯗꯥꯡ ꯑꯁꯤꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯗ꯭ꯔꯥꯏꯚꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯁꯥꯏꯈꯣꯝ ꯕꯥꯕꯨꯙꯣꯟ ꯃꯩꯇꯩꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯗꯤ ꯌꯦꯛꯅꯕꯒꯤ ꯈꯦꯟꯅꯕ ꯊꯝꯗꯅ ꯇꯨꯝꯕ ꯆꯥꯕ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯁꯦꯠꯅ ꯆꯥꯅ ꯄꯨꯖꯔꯛꯂꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅꯤ ꯑꯁꯤꯒꯨꯝꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯕ ꯑꯁꯤ ꯇꯧꯍꯟꯖꯅꯤꯡꯗꯦ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 12 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯏꯝꯐꯥꯜꯗꯒꯤ ꯎꯈ꯭ꯔꯨꯜ ꯇꯝꯅ ꯆꯦꯡ ꯄꯨꯁꯤꯟꯕ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯍꯨꯒ꯭ꯂꯤꯗꯒꯤ ꯕꯤꯗꯥꯁ ꯀꯨꯃꯥꯔꯒꯤ ꯃꯆꯥ ꯅꯥꯇꯤꯁ ꯀꯨꯃꯥꯔ ꯆꯍꯤ 83 ꯂꯤꯇꯥꯟ ꯄꯨꯂꯤꯁꯅ ꯀꯣꯟꯕ ꯄꯥꯠꯂꯩ ꯆꯥꯡꯗ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯄꯤꯕꯁꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯝꯖꯥꯎꯗ ꯐꯥꯎꯕ ꯇꯧꯗꯅꯕ ꯊꯕꯛꯅꯤ ꯉꯥꯛꯄꯤꯒꯅꯤ ꯇꯧꯅꯗꯕ ꯊꯕꯛꯅꯤ ꯕ꯭ꯂꯣꯀꯦꯠ ꯇꯧꯕ ꯑꯃꯗꯤ ꯗ꯭ꯔꯥꯏꯚꯔꯗ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯍꯥꯏꯕꯁꯤ ꯏꯁꯥꯒꯤ ꯈꯣꯡꯗ ꯁꯤꯡꯖꯅ ꯌꯥꯟꯁꯤꯟꯖꯕꯅꯤ ꯈꯟꯕꯤꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯗꯅꯕ ꯍꯥꯏꯔꯛꯄꯒ ꯂꯣꯏꯅꯅ ꯀꯤꯕꯗꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯒꯥꯔꯤ ꯊꯧꯕ ꯇꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯄꯨꯝꯅꯃꯛꯀꯤ ꯑꯃꯥꯡꯕꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ CMꯅ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 202 ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯒꯤ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯣꯟꯕ ꯂꯩꯉꯥꯛꯁꯤꯡ ꯑꯃꯁꯨꯡ TM ꯀꯁꯣꯡꯒꯤ ꯇꯥꯏꯅꯕꯗ ꯑꯦꯝꯕꯨꯁ ꯆꯠꯊꯔꯛꯇꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯍꯥꯠꯂꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜ ꯑꯃ ꯁꯣꯛꯈꯤꯕ ꯊꯧꯗꯣꯛ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇꯒꯤ ꯊꯥꯗꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯁꯛ ꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯦꯝꯕꯨꯁ ꯆꯠꯊꯗꯨꯅ ꯄꯣꯠ ꯄꯨꯕ ꯇ꯭ꯔꯛꯀꯤ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯄꯣꯠ ꯆꯩ ꯄꯨꯕ ꯇ꯭ꯔꯛꯇ ꯑꯁꯨꯝꯅ ꯑꯦꯝꯕꯨꯁ ꯆꯠꯊꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯍꯥꯠꯂꯛꯄ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯡꯗꯕꯒꯤ ꯊꯕꯛꯅꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯂꯩꯔꯤꯕ ꯏꯔꯥꯡ ꯍꯦꯟꯅ ꯆꯥꯎꯊꯣꯛꯄ ꯄꯥꯝꯕ ꯀꯥꯡꯕꯨꯅ ꯆꯠꯊꯕ ꯑꯣꯏꯒꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯟꯅꯕ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯣꯏꯒꯅꯤ ꯍꯥꯏꯔꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯕꯒ ꯂꯣꯏꯅꯅ ꯁꯣꯛꯇꯨꯅ ꯂꯩꯕ ꯄꯨꯂꯤꯁ ꯀꯟꯁꯇꯦꯕꯜꯁꯨ ꯊꯨꯅ ꯐꯒꯠꯂꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯆꯦꯔꯣꯜꯁꯤꯡ ꯃꯈꯥ ꯇꯥꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯦ ꯃꯊꯪꯒꯤ ꯄꯨꯡ 5ꯒꯤ ꯄꯥꯎ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ